ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯃ ꯇꯨꯝꯗꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯍꯦꯟꯁꯅ ꯑꯍꯤꯡꯗꯨꯃꯗꯤ ꯄꯤꯔꯥꯡ ꯃꯍꯥꯛꯀ ꯃꯔꯨꯞ ꯑꯣꯏꯈꯤꯕꯅꯤ ꯅꯣꯡꯉꯥꯟ ꯄꯨꯡ ꯇꯔꯨꯛ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ ꯁꯥꯌꯣꯟꯕꯅ ꯌꯨꯝꯗ ꯆꯪꯂꯛꯄꯗꯨ ꯃꯥꯒꯤ ꯀꯥ ꯐꯥꯎꯕ ꯌꯧꯁꯤꯟꯗꯅ ꯂꯝꯌꯥꯏ ꯑꯗꯨꯗ ꯑꯣꯏꯅ ꯐꯗ꯭ꯔꯥꯛ ꯇꯥꯔꯒ ꯇꯨꯝꯈ꯭ꯔꯕꯅꯤ ꯅꯣꯡꯗꯨꯁꯨ ꯄꯨꯔꯥ ꯉꯥꯟꯊꯣꯔꯛꯂꯤ ꯅꯨꯡꯁꯥꯁꯨ ꯌꯥꯈꯩ ꯁꯥꯗꯣꯔꯛꯂꯤ ꯅꯨꯡꯁꯥ ꯃꯉꯥꯜꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯂꯤꯠꯁꯤꯜꯂꯛꯇꯨꯅ ꯃꯥꯏꯊꯣꯡꯗꯨꯗ ꯌꯩꯔꯛꯄꯗꯅꯤ ꯃꯤꯀꯞ ꯊꯣꯔꯛꯄꯗꯨ ꯁꯅꯥ ꯉꯥꯟꯕ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯁꯥꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇꯁꯨ ꯇꯧꯗ꯭ꯔꯤꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯕꯁꯤꯗ ꯉꯛꯂꯤ ꯂꯝꯌꯥꯏꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯨꯅ ꯆꯪꯁꯤꯜꯂꯤ ꯏꯕꯨꯡꯉꯣ ꯍꯩ ꯀꯔꯤꯅꯣ ꯇꯨꯝꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯂꯝꯌꯥꯏꯁꯤ ꯇꯨꯝꯂꯝꯂꯤꯕꯁꯤꯕꯣ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯁꯥꯌꯣꯟꯕ ꯃꯃꯤꯠ ꯐꯥꯛꯂꯤ ꯄꯥꯡꯗꯨꯅ ꯃꯁꯥ ꯏꯇꯦꯛ ꯇꯦꯛꯅ ꯍꯧꯒꯠꯂꯛꯇꯨꯅ ꯐꯝꯃꯤ ꯕꯕꯣ ꯁꯅꯥ ꯉꯥꯟꯕ ꯃꯁꯥꯗ ꯁꯨꯛꯂꯞ ꯌꯦꯡꯗꯨꯅ ꯉꯔꯥꯡꯅ ꯊꯦꯡꯂꯐꯥꯎ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯈꯩ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯌꯨꯒ ꯊꯛꯆꯤꯜꯂꯨꯔꯤꯕ꯭ꯔꯥ ꯅꯁꯥꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯒ ꯇꯥꯖꯗ꯭ꯔꯦꯅꯦ ꯅꯪ ꯁꯥꯌꯣꯟꯕ ꯈꯨꯝꯗꯦ ꯂꯦꯞꯈꯠꯂꯛꯅꯕ ꯍꯣꯠꯅꯩ ꯁꯅꯥ ꯉꯥꯟꯕꯁꯨ ꯃꯆꯥꯗꯨ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯊꯥꯖꯒꯤ ꯄꯥꯎ ꯅꯪ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯊꯥꯖ ꯄꯜꯂꯛꯄꯗꯨꯗ ꯁꯥꯌꯣꯟꯕ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯈꯪꯁꯨꯛ ꯍꯦꯛ ꯁꯨꯛꯈ꯭ꯔꯦ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯩ ꯀꯔꯤꯝꯇ ꯎꯗ꯭ꯔꯕꯕꯣ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯈ꯭ꯔꯦ ꯁꯅꯥ ꯉꯥꯟꯕ ꯃꯁꯥꯒꯤ ꯍꯟꯗꯛꯀꯤ ꯃꯇꯧꯁꯤꯗ ꯃꯁꯥꯗꯣ ꯏꯄꯦꯟ ꯄꯦꯟꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛꯇꯨ ꯑꯃꯨꯛꯇꯪ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯁꯥꯌꯣꯟꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯆꯨꯕꯥ ꯃꯦꯠꯇꯨꯅ ꯎꯪꯗꯨꯅ ꯂꯩ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯎꯠꯂꯛꯂꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨꯁꯨ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯑꯃꯗꯤ ꯋꯥꯍꯩꯁꯤꯡꯗꯨ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯦꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯛꯂꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯦꯠꯅ ꯑꯃꯨꯛꯇꯪ ꯎꯏꯁꯤꯜꯂꯤ ꯃꯁꯤꯅ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯛꯏ ꯐꯟ ꯑꯣꯏꯗꯨꯅꯁꯨ ꯅꯪ ꯑꯩ ꯀꯩꯅꯕꯗꯤ ꯌꯥꯔꯣꯏ ꯁꯣꯝꯗꯅ ꯍꯦꯟꯁꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯛꯂꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯁꯝꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯍꯥꯠꯇꯨꯅ ꯂꯩꯔꯤ ꯇꯟꯖꯥꯗꯨꯗ ꯄ꯭ꯔꯦꯃꯤꯁꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯤ ꯍꯦꯟꯁꯅꯥꯅ ꯇꯧꯔꯤꯕꯗꯨ ꯋꯥ ꯂꯥꯡ ꯉꯥꯡꯗꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯅꯥ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯅꯪꯅ ꯐꯥꯗꯣꯛꯃꯟꯕꯗꯨꯅ ꯍꯌꯦꯡ ꯇꯨꯡꯗ ꯑꯃꯥꯡꯕ ꯂꯥꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯅꯦꯅꯦꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯆꯥꯅ ꯋꯥꯕꯗꯣ ꯅꯦꯅꯦꯗꯤ ꯌꯦꯡꯕ ꯉꯝꯂꯣꯏꯅꯦ ꯍꯦꯟꯁꯅꯥ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯇꯞꯅ ꯈꯨꯝꯂꯛꯏ ꯅꯦꯅꯦ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯏꯁꯥꯁꯨ ꯈꯪꯖꯔꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯑꯋꯥꯕꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯅꯦꯅꯦ ꯏꯁꯥꯒꯤ ꯑꯋꯥꯕ ꯀꯌꯥꯗꯤ ꯏꯁꯥ ꯏꯊꯟꯇ ꯈꯪꯖꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯑꯋꯥꯕ ꯑꯃ ꯎꯕꯗꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯄ꯭ꯔꯦꯃꯤꯁꯨ ꯃꯊꯥ ꯁꯥꯕ ꯌꯥꯎꯔꯤ ꯍꯦꯟꯁꯅꯥꯒꯤ ꯈꯟꯕꯗ ꯅꯤꯡꯈꯤꯕ ꯍꯣꯡꯗꯕꯤ ꯑꯅꯝ ꯀꯟꯕꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯃꯥꯁꯨ ꯆꯞ ꯆꯥꯅ ꯈꯪꯏ ꯊꯃꯣꯏꯗꯨꯗ ꯑꯋꯥꯕ ꯆꯩꯅꯥ ꯑꯃ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏꯊꯣꯡꯗ ꯁꯥꯁꯤꯟꯅꯕ ꯃꯤꯅꯣꯛ ꯆꯥꯝꯃ ꯅꯣꯛꯄ ꯉꯝꯕꯤ ꯃꯆꯥꯅꯤ ꯄ꯭ꯔꯦꯃꯤꯁꯨ ꯈꯥꯝꯂꯨꯕ ꯉꯝꯗ꯭ꯔꯤ ꯎꯄꯥꯏ ꯑꯃ ꯂꯩꯇꯅ ꯌꯦꯡꯖꯩ ꯐꯔꯦ ꯅꯪꯅ ꯅꯦꯅꯦꯒꯤ ꯋꯥꯁꯨ ꯇꯥꯗ꯭ꯔꯕꯅꯤꯅ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯇꯧꯔꯣ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯦꯃꯤꯁꯨ ꯏꯄꯦꯟ ꯄꯦꯟꯖꯗꯕ ꯃꯇꯧ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯁꯅꯥꯁꯨ ꯃꯗꯨ ꯈꯪꯏ ꯑꯗꯨꯕꯨ ꯃꯗꯨꯗ ꯃꯥ ꯎꯁꯤꯟꯅꯗꯅ ꯂꯩꯈ꯭ꯔꯦ ꯊꯣꯔꯛꯂꯤ ꯌꯨꯝꯗꯒꯤ ꯉꯁꯤꯗꯤ ꯏꯁꯝ ꯁꯝꯅ ꯐꯅꯦꯛ ꯑꯃꯒ ꯐꯨꯔꯤꯠ ꯇꯣꯞꯁ ꯑꯃꯒ ꯂꯤꯠꯂꯤ ꯀꯦꯕ ꯃꯧꯕꯨꯗꯤ ꯄꯥꯝꯖꯕꯤꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯥꯁꯨ ꯀꯦꯈꯤꯗ꯭ꯔꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯧꯔꯕꯗ ꯒꯥꯔꯤꯗꯨ ꯃꯐꯝ ꯆꯥꯅ ꯄꯥꯛ ꯇꯧꯔꯝꯂꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯊꯥꯖꯅ ꯂꯩꯕ ꯔꯨꯝ ꯌꯧꯔꯛꯄꯗ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯁꯤꯟꯕ ꯉꯝꯗꯦ ꯊꯣꯡꯖꯜꯗꯨꯗ ꯂꯦꯞꯇꯨꯅ ꯐꯨꯟꯒꯠꯂꯛꯂꯤ ꯃꯁꯥꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩ ꯃꯤꯅꯠ 3ꯃꯨꯛ ꯂꯦꯞꯂꯝꯂꯕ ꯃꯇꯨꯡ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯉꯁꯤꯗꯤ ꯊꯥꯖꯁꯨ ꯃꯁꯥ ꯈꯖꯤꯛ ꯀꯟꯈꯠꯇꯨꯅ ꯂꯩꯔꯝꯃꯤ ꯁꯨꯅꯤꯁꯨ ꯃꯅꯥꯛꯇꯨꯗ ꯊꯥꯖꯒꯤ ꯊꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯒ꯭ꯂꯥꯁ ꯑꯃꯗ ꯍꯣꯔꯂꯤꯛꯁ ꯊꯤꯠꯄꯤꯗꯨꯅ ꯂꯩꯔꯝꯃꯤ ꯍꯦꯟꯁꯅꯥꯕꯨ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯑꯅꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯊꯥꯖꯅ ꯁꯅꯥ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨꯁꯤ ꯁꯨꯅꯤꯅꯁꯨ ꯀꯧꯁꯤꯜꯂꯤ ꯏꯕꯦꯝꯃ ꯏꯆꯥ ꯂꯥꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥꯁꯨ ꯏꯊꯟꯇꯅꯦ ꯉꯥꯎꯗꯅ ꯂꯩꯔꯝꯂꯤꯕꯅꯤ ꯅꯪ ꯕꯕꯥꯗꯨꯁꯨ ꯊꯕꯛꯇꯣ ꯊꯥꯗꯣꯛꯄ ꯌꯥꯗꯗꯅ ꯃꯁꯥꯒꯤ ꯑꯅꯥꯕꯒꯅꯦ ꯑꯁ ꯍꯟꯅ ꯌꯦꯡꯕ ꯁꯪꯗ꯭ꯔꯕꯅꯤ ꯏꯕꯦꯝꯃ
ꯍꯦꯟꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯥꯅ ꯂꯩꯔꯛꯄ ꯑꯆꯥ ꯑꯊꯛ ꯈꯔꯗꯨ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯤ, ꯏꯆꯦꯒꯤ ꯆꯥꯅꯕ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯔꯛꯄꯅꯤ ꯏꯃꯥ, ꯑꯝꯇ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯍꯩꯃꯥ, ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯔꯕꯗꯨꯗ ꯀꯔꯤꯒꯤ ꯂꯩꯔꯛꯂꯤꯕꯅꯣ? ꯁꯅꯥ, ꯀꯩꯒꯤ ꯂꯩꯔꯛꯏꯅꯣ? ꯏꯁꯥꯃꯨꯛ ꯇꯦꯡꯉꯝꯃꯅꯤ ꯇꯧꯔꯤꯗꯣ꯫ ꯅꯪꯒꯤ ꯅꯇꯧꯁꯦ ꯏꯆꯦ ꯁꯨꯝ ꯏꯀꯥꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯏꯆꯦ, ꯄꯤꯖꯅꯤꯡꯗꯅ ꯂꯩꯔꯛꯄꯅꯤ, ꯁꯤ ꯆꯥꯔꯒ ꯅꯥꯕ ꯊꯨꯅ ꯐꯅꯕ꯫ ꯑꯗꯨꯗꯤ ꯅꯆꯦꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ, ꯏꯃꯥ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯍꯤꯗꯥꯛꯁꯦ ꯑꯝꯇ ꯌꯦꯡꯍꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯁꯨꯅꯤꯁꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯟꯁꯅꯥꯁꯨ ꯁ꯭ꯇꯨꯜꯗꯨ ꯆꯤꯡꯁꯤꯜꯂꯒ ꯐꯝꯊꯩ, ꯑꯗꯨꯒ ꯊꯥꯖꯗ ꯌꯦꯡꯗꯨꯅ, ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯨ ꯌꯥꯝ ꯐꯒꯠꯅ ꯎꯔꯦꯗ ꯏꯆꯦ, ꯅꯥꯕ ꯊꯨꯅ ꯐꯔꯗꯕꯅꯤ꯫ ꯊꯥꯖ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯅꯪꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯏ ꯁꯅꯥ꯫ ꯑꯩ ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯤ ꯎꯕꯗ ꯀꯜꯂꯛꯄ ꯐꯥꯎꯏ꯫ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯤ꯫ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯏꯆꯦ? ꯁꯤꯗꯤ ꯏꯆꯦꯒꯤ ꯑꯅꯤꯡꯕꯗꯣ ꯏꯁꯣꯔ ꯃꯍꯥꯛꯅ ꯎꯕꯤꯗꯨꯅ ꯁꯤꯜꯂꯛꯄ ꯊꯧꯔꯥꯡꯅꯤ꯫ ꯏꯁꯣꯔ ꯃꯍꯥꯛꯅ ꯁꯦꯝꯗꯨꯅ ꯍꯥꯟꯅ ꯊꯝꯈ꯭ꯔꯤꯕ ꯊꯧꯔꯥꯡꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯉꯝꯕ ꯅꯠꯇꯦꯗ ꯏꯆꯦ꯫ ꯄꯨꯝꯅꯃꯛ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯑꯣꯏꯟꯁꯤꯟꯅꯤ꯫ ꯊꯥꯖ ꯇꯥꯇꯨ ꯇꯥꯇꯨ ꯍꯦꯟꯁꯅꯥꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯃꯥꯕꯨ ꯂꯥꯛꯄꯨ ꯂꯥꯛꯀꯗ꯭ꯔꯅꯦ? ꯀꯔꯤꯒꯨꯝꯕ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯗꯤ ꯁꯦꯡꯅ ꯏꯀꯥꯏꯔꯤ꯫ ꯅꯈꯣꯏꯗ ꯑꯩꯒꯤ ꯁꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯠꯄ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯍꯦꯟꯁꯅꯥ ꯑꯗꯨꯝ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯥꯖꯒꯤ ꯈꯨꯠꯇꯨꯗ ꯆꯦꯠꯅ ꯄꯥꯏꯕꯤꯔꯒ ꯊꯥꯖꯕ ꯄꯤꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯁꯔ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯏꯆꯦ, ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ, ꯃꯥ ꯁꯣꯏꯗꯅ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ꯫ ꯁꯅꯥ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯍꯥꯛ ꯎꯅꯕ ꯉꯝꯗꯧ ꯃꯥꯟꯗꯦ꯫ ꯄꯥꯈꯠꯂꯨꯅꯨꯁꯦ, ꯀꯩꯒꯤ ꯄꯥꯈꯠꯇꯣꯏꯅꯣ? ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯔꯛꯀꯗꯧꯔꯦ꯫ ꯑꯅꯤꯗꯨꯅ ꯉꯥꯏꯔꯤꯕꯁꯤꯁꯨ ꯀꯨꯏꯁꯤꯜꯂꯛꯂꯦ, ꯑꯗꯨꯕꯨ ꯁꯥꯌꯣꯟꯕꯗꯤ ꯂꯥꯛꯇ꯭ꯔꯤ, ꯂꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯊꯥꯖ ꯏꯁꯨꯛ ꯁꯨꯛꯊꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥ, ꯂꯥꯛꯇꯧꯕ ꯃꯥꯟꯗ꯭ꯔꯦꯗ, ꯃꯥꯅ ꯑꯩ ꯀꯩꯁꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯣꯏ, ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯁꯦ꯫ ꯍꯦꯟꯁꯅꯥ ꯊꯥꯖꯒꯤ ꯋꯥꯗꯨ ꯈꯨꯝꯗꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯅꯨꯄꯥꯁꯤꯗ ꯀꯣꯜ ꯇꯧꯏ꯫ ꯔꯤꯡꯗꯤ ꯆꯠꯂꯤ, ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯍꯦꯟꯁꯅꯥꯁꯨ ꯏꯁꯨꯛ ꯁꯨꯛꯅ ꯍꯟꯖꯤꯟꯅ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯒ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯊꯝꯗꯨꯅ ꯃꯃꯤꯠꯇꯨꯅ ꯊꯣꯡꯖꯤꯜꯂꯣꯝꯗ ꯍꯦꯛ ꯌꯦꯡꯂꯛꯄꯗꯅꯤ, ꯑꯗꯨꯕꯨ ꯊꯣꯡꯖꯤꯜꯗꯨꯗ ꯅꯨꯄꯥ ꯃꯥꯅ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯊꯝꯂꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗ ꯎꯕꯗ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯈ꯭ꯔꯦ꯫ ꯏꯆꯦ, ꯁꯔ ꯂꯥꯛꯏ꯫ ꯊꯥꯖꯁꯨ ꯌꯦꯡꯂꯛꯏ꯫ ꯁꯥꯌꯣꯟꯕ ꯎꯕꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯂꯩꯖꯩ, ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯏꯇꯞ ꯇꯞꯅ ꯍꯦꯟꯁꯅꯥ ꯈꯛ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯄꯥꯈꯠꯂꯤ ꯁꯅꯥ, ꯏꯀꯥꯏꯌꯦ ꯌꯥꯝꯅ꯫ ꯍꯦꯟꯁꯅꯥꯁꯨ ꯃꯤꯍꯨꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯆꯣꯡꯂꯛꯏ꯫ ꯃꯇꯤꯟꯗꯨ ꯀꯨꯠ ꯑꯃꯨꯛꯇꯪ ꯌꯣꯠꯊꯔꯒ ꯃꯃꯤꯠꯇꯨ ꯐꯠ ꯐꯠ ꯀꯨꯞꯂꯒ ꯌꯦꯡꯂꯛꯏ꯫ ꯅꯥꯀꯣꯡꯗ ꯊꯝꯂꯝꯕ ꯐꯣꯟꯗꯨꯁꯨ ꯇꯞꯅ ꯊꯥꯡꯊꯈ꯭ꯔꯦ, ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯏ ꯅꯨꯄꯥ ꯃꯉꯣꯟꯗ꯫ ꯑꯗꯨꯕꯨ ꯁꯥꯌꯣꯟꯕꯗꯤ ꯃꯥꯏꯊꯣꯡꯗꯨꯗ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃꯠꯇ ꯎꯠꯊꯣꯔꯛꯇꯦ꯫ ꯅꯨꯄꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯔꯨꯝꯗꯨꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯦꯟꯁꯅꯥꯁꯨ ꯃꯁꯥꯒꯤ ꯐꯤꯚꯝꯗꯨ ꯍꯣꯡꯖꯔꯒ ꯅꯨꯄꯥꯁꯤꯗ ꯇꯔꯨ ꯇꯔꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯦꯡꯛ ꯌꯨ ꯁꯔ, ꯂꯥꯛꯄꯤꯕꯒꯤ꯫ ꯁꯥꯌꯣꯟꯕ ꯈꯨꯝꯂꯛꯇꯦ꯫ ꯍꯦꯟꯁꯅꯥ ꯃꯥꯅ ꯐꯝꯂꯝꯕ ꯁ꯭ꯇꯨꯜꯗꯨ ꯅꯨꯄꯥꯁꯤꯗ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯗ ꯐꯝꯕꯤꯌꯨ ꯁꯔ, ꯏꯆꯦꯁꯦ ꯁꯔ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯁꯥꯌꯣꯟꯕ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯅꯨꯄꯤꯁꯤꯗ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜ ꯋꯥꯎꯔꯞ ꯍꯥꯏꯔꯛꯏ꯫ ꯑꯩ ꯁꯤꯗ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦꯅꯦ, ꯅꯥꯈꯩꯕ ꯁꯦꯡꯗꯣꯛꯅꯔꯒꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯨꯄꯥꯁꯤꯒꯤ ꯋꯥꯁꯤꯗ ꯊꯥꯖꯗꯤ ꯈꯖꯤꯛ ꯏꯀꯥꯏꯕ ꯃꯥꯟꯅ ꯃꯃꯥꯏꯗꯨ ꯍꯨꯠ ꯍꯨꯠ ꯂꯩꯗꯨꯅ ꯈꯥꯡꯏ꯫ ꯃꯇꯧꯗꯨ ꯍꯦꯟꯁꯅꯥꯁꯨ ꯎꯔꯨꯗꯨꯅ ꯋꯥ ꯊꯩꯗꯣꯛꯅꯕ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯏ꯫ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ ꯁꯔ? ꯁꯟꯗꯦꯁꯨ ꯑꯣꯏ, ꯀꯩꯗꯧꯔꯒ ꯂꯩꯔꯣꯏꯅꯣ? ꯁꯥꯌꯣꯟꯕ ꯃꯃꯤꯠꯇꯨ ꯄꯩꯅ ꯅꯨꯄꯤꯁꯤꯗ ꯌꯦꯡꯂꯛꯏ꯫ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯋꯥꯁꯤꯗ ꯍꯦꯟꯁꯅꯥ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯊꯥꯖꯗꯤ ꯇꯧꯅꯔꯤꯕ ꯃꯇꯧꯁꯤꯗ ꯇꯧꯐꯝ ꯑꯃ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯥꯌꯣꯟꯕ ꯍꯟꯗꯛꯇꯤ ꯊꯥꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ? ꯀꯃꯥꯏꯅ ꯇꯧꯔꯦ? ꯊꯥꯖ ꯅꯨꯄꯥꯁꯤꯗꯗꯤ ꯍꯦꯛ ꯌꯦꯡꯕ ꯉꯝꯗꯦ, ꯂꯠꯂꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ, ꯅꯨꯡꯉꯥꯏꯔꯤ꯫ ꯍꯤꯗꯥꯛ ꯒꯨꯂꯤ ꯑꯗꯨꯝ ꯐꯖꯅ ꯆꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯆꯥꯏꯌꯦ꯫ ꯑꯣꯀꯦ, ꯅꯥꯕ ꯊꯨꯅ ꯐꯕ ꯑꯣꯏꯔꯣ꯫ ꯄꯩꯁꯥꯒꯤ ꯑꯆꯤꯟꯕ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ꯫ ꯊꯥꯖ ꯅꯣꯛꯐꯦꯠꯀ ꯇꯧꯖꯩ, ꯑꯗꯨꯒ ꯈꯨꯝꯂꯛꯏ꯫ ꯍꯣꯏ꯫
ꯍꯦꯟꯁꯅ ꯀꯥꯁꯤꯗ ꯀꯨꯏꯅ ꯂꯩꯊꯅꯤꯡꯗꯕꯅ ꯂꯣꯟꯅ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯈꯨꯠꯇꯨꯅ ꯇꯥꯞ ꯐꯥꯔꯛꯏ꯫ ꯍꯦꯟꯁꯅ ꯆꯞ ꯂꯦꯞꯇꯨꯅ ꯅꯨꯄꯥꯁꯤꯗ ꯌꯦꯡꯂꯛꯏ꯫ ꯁꯥꯌꯣꯟꯕꯁꯨ ꯅꯨꯄꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ "ꯀꯥꯏꯗꯅꯣ ꯆꯠꯀꯦ ꯇꯧꯔꯤꯕꯗꯣ?" ꯍꯦꯟꯁꯅ ꯂꯠꯂꯠ ꯇꯧꯗꯨꯅ "ꯃꯄꯥꯜꯗ ꯑꯝꯇ ꯊꯣꯛꯎꯒꯦ ꯇꯧꯕꯅꯤ꯫ ꯉꯥꯏꯈꯣ, ꯑꯩꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯁꯤ." ꯋꯥꯁꯤꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯐꯠ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯁꯥꯌꯣꯟꯕ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯇꯨ ꯁꯨꯛꯊꯥ ꯊꯥꯗꯣꯛꯇꯕꯤ ꯊꯥꯖꯗ ꯃꯥꯏ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯊꯥꯖ, ꯃꯤ ꯑꯃ ꯑꯣꯏꯔꯗꯤ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯕ ꯇꯝꯒꯗꯕꯅꯤ꯫ ꯑꯦꯅꯤꯋꯦ, ꯅꯪꯒꯤ ꯗꯣꯛꯇꯔꯗꯨꯒꯁꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤ꯫ ꯅꯁꯥꯒꯤ ꯈꯛ ꯑꯣꯏꯒꯅꯤ ꯈꯟꯕꯒꯤ ꯋꯥꯈꯜꯗꯨꯃ ꯊꯥꯗꯣꯛꯑꯣ꯫ ꯄꯦꯟꯊꯣꯛꯄ ꯈꯔꯁꯨ ꯇꯝꯕ ꯇꯥꯔꯦ꯫ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯂꯩꯔꯤ꯫ ꯗꯣꯛꯇꯔꯅ ꯄꯤꯔꯤꯕ ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯡꯁꯤꯅ ꯅꯪ ꯅꯤꯡꯊꯤꯅ ꯆꯥꯗꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯍꯥꯟꯅ ꯁꯨꯅꯕ ꯅꯨꯡꯇꯤꯒꯤ ꯆꯥꯈꯣ꯫ ꯍꯤꯗꯥꯛꯇꯨ ꯂꯩꯕ ꯉꯝꯗ꯭ꯔꯒꯅ ꯑꯩ ꯍꯧꯖꯤꯛ ꯂꯣꯏ ꯂꯩꯕꯤꯔꯝꯒꯦ, ꯌꯥꯔꯕ ꯅꯠꯇ꯭ꯔꯣ?" ꯁꯥꯌꯣꯟꯕꯒꯤ ꯋꯥꯁꯤꯗ ꯊꯥꯖ ꯃꯃꯥꯏ ꯅꯣꯟꯈꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯁꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯍꯦꯟꯁꯅꯥꯅ "ꯁꯥꯔ, ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯏꯆꯦ..." "ꯌꯥꯔꯦ, ꯅꯪ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯁꯦ ꯇꯥꯗꯕ꯭ꯔꯣ? ꯍꯥ?" ꯍꯦꯟꯁꯅꯥ ꯆꯞ ꯑꯃꯨꯛ ꯂꯦꯞꯄꯤ꯫ ꯁꯥꯌꯣꯟꯕꯁꯨ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ "ꯑꯩꯁꯨ ꯇꯤꯟꯅꯔꯨꯕ ꯃꯔꯨꯞ ꯑꯃꯅꯤ ꯍꯥꯏꯗꯅ ꯃꯥꯏ ꯁꯨꯝ ꯌꯦꯡꯂꯒ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯗ ꯃꯣꯏꯊꯦꯝ ꯇꯧꯁꯤꯜꯂꯒ ꯅꯪꯅ ꯑꯩ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ? ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯣ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯒꯤꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯅꯪꯒꯤ ꯂꯥꯏꯕꯛ ꯂꯩꯔꯤ꯫ ꯄꯦꯁꯦꯟ ꯑꯃ ꯑꯣꯏꯔꯗꯤ ꯗꯣꯛꯇꯔꯒꯤ ꯋꯥꯁꯨ ꯐꯖꯅ ꯉꯥꯛꯅ ꯆꯠꯄꯤꯕ ꯇꯥꯔꯦ꯫ ꯑꯩ ꯋꯥ ꯁꯥꯡꯊꯅ ꯉꯥꯡꯕꯁꯨ ꯄꯥꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯈꯔꯁꯤꯗ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯅꯔꯁꯤ꯫ ꯐꯔꯦ, ꯒꯦꯠ ꯋꯦꯜ ꯁꯨꯟ꯫ ꯑꯩꯈꯣꯏꯁꯨ ꯌꯧꯅꯕ ꯇꯧꯔꯒꯦ." ꯍꯥꯏꯔꯝꯂꯒ ꯍꯦꯟꯁꯅꯥꯕꯨ ꯁꯤꯡꯗꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤ꯫ ꯍꯦꯟꯁꯅꯥ ꯃꯈꯨꯠꯇꯨ ꯌꯥꯟꯗꯨꯅ "ꯁꯥꯔ, ꯁꯤ ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯇꯥꯎꯑꯣꯕ ꯁꯥꯔ." ꯁꯥꯌꯣꯟꯕ ꯈꯨꯝꯗꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯇꯨ ꯆꯦꯠꯅꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯆꯠꯂꯤ꯫ ꯏꯁꯇꯤꯌꯥꯔ ꯀꯦꯁ ꯌꯧꯔꯛꯄꯗ ꯁꯨꯅꯤꯒꯁꯨ ꯊꯦꯡꯅꯔꯦ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯨꯅꯤ ꯇꯤꯉꯛ ꯇꯤꯉꯛ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯁꯅꯥꯅ "ꯏꯃꯥ." ꯅꯨꯄꯤꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯁꯥꯌꯣꯟꯕꯗ ꯑꯣꯏꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯅꯆꯥ ꯍꯣꯏ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ." ꯁꯨꯅꯤꯁꯨ ꯇꯤꯉꯛ ꯃꯥꯏꯉꯛꯅꯗꯨꯅ ꯐꯠ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ "ꯍꯣꯏ ꯏꯕꯨꯡꯉꯣ." ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ ꯑꯃꯨꯛ꯫ ꯅꯨꯄꯤꯗꯨꯕꯨ ꯆꯤꯡꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯅꯨꯄꯥꯗꯨꯅꯒ ꯋꯥꯡꯕꯒ ꯍꯦꯟꯁꯅꯥꯅꯗꯤ ꯅꯨꯄꯥꯁꯤꯒ ꯃꯥꯟꯅꯅ ꯈꯣꯡ ꯊꯥꯡꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯦ꯫ "ꯁꯥꯔ, ꯑꯝꯇ ꯊꯥꯗꯣꯛꯑꯁꯤ꯫ ꯑꯩ ꯈꯣꯡꯁꯤ ꯊꯥꯡꯕ ꯋꯥꯔꯦ꯫ ꯀꯩꯅꯣ ꯁꯥꯔꯅ ꯇꯧꯔꯤꯁꯤꯕꯣ? ꯏꯆꯦꯅ ꯀꯩꯅꯣꯝ ꯈꯜꯂꯝꯕ ꯇꯥꯔꯦ." ꯃꯄꯥꯜ ꯌꯧꯔꯕꯗ ꯁꯥꯌꯣꯟꯕꯗꯨ ꯈꯨꯠꯇꯨ ꯐꯠ ꯊꯥꯗꯣꯛꯏ꯫ ꯑꯗꯨꯒ ꯏꯁꯨꯛ ꯁꯨꯛꯅ ꯅꯨꯄꯤꯁꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯍꯥ? ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯍꯣꯏ ꯀꯥꯏꯅ ꯌꯥꯔꯅꯤ ꯁꯤꯔꯕ? ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯔꯦꯝꯕꯗ ꯌꯨꯝꯅꯥꯛ ꯃꯤꯡ ꯍꯣꯡꯒꯦꯗꯅꯤ." ꯍꯦꯟꯁꯅꯥ ꯈꯨꯝꯂꯛꯇꯦ꯫ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩ꯫ "ꯂꯥꯎꯖꯜꯂꯁꯤ." "ꯆꯠꯂꯣꯏ." "ꯀꯅꯥꯃꯨꯛ ꯉꯥꯏꯈꯤꯒꯦ ꯍꯥꯏꯕꯅꯣ ꯅꯪ? ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯃꯤ ꯐꯠꯇꯕ ꯌꯥꯝ ꯂꯩ꯫ ꯆꯠꯁꯤ ꯂꯥꯎ." ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯇꯨ ꯑꯃꯨꯛ ꯄꯥꯏꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯍꯦꯟꯁꯅꯥꯅ ꯐꯠ ꯀꯟꯊꯣꯛꯏ꯫ "ꯀꯩꯒꯤꯅꯣ ꯁꯥꯔꯅ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ? ꯏꯆꯦꯅ ꯀꯩ ꯈꯜꯂꯝꯗꯣꯏꯅꯣ?" ꯁꯥꯌꯣꯟꯕ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯪꯕꯨ ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤ꯫ ꯉꯟꯅ ꯂꯥꯛꯎ ꯀꯥꯏꯅ ꯉꯔꯥꯡ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯩꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ꯫ ꯀꯩꯗꯧꯔꯒꯦꯁꯦ? ꯍꯧꯖꯤꯛ ꯅꯪ ꯋꯥ ꯑꯃ ꯉꯥꯡꯉꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯅꯆꯤꯟꯗꯣ ꯑꯗꯨꯝ ꯊꯤꯔꯤꯅꯦ ꯅꯪ." ꯍꯦꯟꯁꯅꯥ ꯅꯨꯄꯥꯁꯤꯒꯤ ꯋꯥꯗꯨ ꯈꯨꯝꯂꯝꯗꯕꯤ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯇꯥꯞ ꯐꯥꯔꯒ "ꯀꯩꯅꯣ, ꯀꯥꯏꯗꯅꯣ?" "ꯁꯥꯔ, ꯑꯩꯗꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯀꯅꯤ." ꯁꯥꯌꯣꯟꯕꯁꯨ ꯍꯟꯗꯛꯇꯤ ꯄꯤꯁꯨꯝ ꯅꯥꯝꯃ ꯏꯟꯈꯠꯇꯨꯅ ꯐꯠ ꯈꯨꯝꯂꯛꯏ꯫ "ꯑꯣ, ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯑꯃ ꯉꯥꯛꯄ ꯇꯥꯔꯦꯗꯅ ꯉꯁꯤꯗꯤ." ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯕꯨ ꯐꯩꯅ ꯍꯦꯛꯇ ꯄꯥꯡꯈꯠꯈ꯭ꯔꯦ꯫ ꯍꯦꯟꯁꯅꯥ ꯏꯈꯪ ꯈꯪꯅ ꯃꯁꯥꯗꯨ ꯂꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯩꯅꯣ ꯇꯧꯏꯁꯤꯕꯨ ꯁꯥꯔ? ꯑꯝꯇ ꯊꯥꯗꯣꯛꯁꯤ, ꯊꯥꯡꯊꯧꯕ꯫ ꯃꯤꯅ ꯎꯔꯒ ꯀꯩꯅꯣ ꯉꯥꯎꯔꯕꯣ?" ꯁꯥꯌꯣꯟꯕ ꯍꯥꯏꯔꯤꯁꯤꯡꯗꯨ ꯇꯥꯁꯤꯟꯗꯦ꯫ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯨꯄꯤꯗꯨꯕꯨ ꯒꯥꯔꯤꯗ ꯏꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯁꯨ ꯊꯨꯅ ꯀꯥꯔꯛꯇꯨꯅ ꯒꯥꯔꯤꯗ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯂꯝꯕꯤ ꯑꯃꯗ ꯊꯧꯔꯛꯂꯤ꯫ ꯍꯦꯟꯁꯅꯥꯗꯤ ꯄꯥꯈꯠꯆꯅ ꯍꯥꯏꯔꯛꯏ꯫ "ꯁꯥꯔ, ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯇꯥꯎ ꯀꯩꯗꯧꯔꯒꯦ?" "ꯅꯪꯗꯤ ꯑꯩꯅ ꯉꯥꯡꯕ ꯇꯥꯈ꯭ꯔꯤꯕ꯭ꯔꯣ? ꯍꯥ? ꯑꯗꯨꯅ ꯑꯩꯁꯨ ꯅꯪꯒꯤ ꯋꯥ ꯇꯥꯔꯣꯏ." "ꯁꯥꯔ, ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ." ꯁꯥꯌꯣꯟꯕꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫
ꯍꯦꯟꯁꯅꯥꯁꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯁꯥꯌꯣꯟꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯅꯥꯗꯅꯣ ꯀꯣꯜ ꯇꯧꯈ꯭ꯔꯦ ꯄꯥꯛꯄ ꯅꯪ ꯀꯥꯏꯗ ꯂꯩ ꯂꯝꯕꯤꯗ ꯂꯩꯌꯦ ꯁꯥꯔ ꯑꯣꯀꯦ ꯁꯤꯡꯖꯃꯩꯒꯤ ꯍꯣꯇꯦꯜꯗꯨꯗ ꯔꯨꯝ ꯕꯨꯛ ꯇꯧꯈꯣ ꯍꯧꯖꯤꯛ ꯊꯨꯔꯕꯅꯤ ꯄꯥꯛꯄꯁꯨ ꯁꯥꯌꯣꯟꯕꯒꯤ ꯋꯥꯁꯤꯗ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯔꯗꯨꯅ ꯏꯛ ꯑꯥ ꯇꯧꯗꯨꯅ ꯂꯩ ꯁꯥꯌꯣꯟꯕꯁꯨ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯤ ꯅꯪ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯁꯥꯔ ꯇꯥꯏ ꯑꯣꯀꯦ ꯑꯩ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯁꯠ ꯇꯧꯔꯕꯣ ꯍꯣꯏ ꯁꯥꯔ ꯑꯩ ꯇꯧꯔꯒꯦ ꯀꯣꯜꯗ ꯊꯝꯈꯤꯕꯒ ꯍꯦꯟꯁꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯔꯨ ꯌꯥꯔꯦ ꯊꯦꯡꯉꯦ ꯁꯥꯌꯣꯟꯕ ꯈꯨꯝꯂꯛꯇꯦ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯏ ꯍꯦꯟꯁꯅꯥꯗꯤ ꯋꯥꯁꯨ ꯀꯟꯅ ꯍꯥꯏꯕ ꯉꯝꯗꯕꯒꯨꯝ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯕ ꯃꯈꯩ ꯁꯤꯠꯇꯨꯗ ꯐꯝꯂꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯊꯧꯔꯛꯂ ꯃꯇꯨꯡ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯀꯨꯝꯃꯛꯑꯣ ꯋꯥꯍꯩꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯁꯥꯌꯣꯟꯕ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ ꯍꯦꯟꯁꯅꯥꯗꯤ ꯀꯨꯝꯊꯔꯛꯇꯦ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯄꯥꯛꯄꯁꯨ ꯁꯥꯌꯣꯟꯕ ꯎꯕꯗ ꯆꯪꯁꯤꯜꯂꯛꯏ ꯁꯥꯔ ꯔꯨꯝꯁꯤ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣ ꯄꯥꯛꯄꯒꯤ ꯋꯥꯁꯤꯗ ꯁꯥꯌꯣꯟꯕꯅ ꯏꯌꯥꯡ ꯌꯥꯡꯅ ꯈꯨꯝꯗꯣꯔꯛꯏ ꯑꯩꯒꯤꯅꯤ ꯄꯥꯛꯄ ꯏꯉꯛ ꯉꯛꯅ ꯁꯥꯔꯒꯤ ꯁꯥꯔꯕꯨ ꯌꯨꯝꯗ ꯄꯥꯛꯄꯒꯤ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯤ ꯁꯥꯌꯣꯟꯕꯅ ꯐꯠꯊꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤ ꯌꯥꯎꯔꯤ ꯍꯥꯏꯔꯒ ꯒꯥꯔꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯇꯨꯕꯤꯠ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯏ ꯀꯨꯝꯊꯔꯛꯑꯣ ꯍꯦꯟꯁꯅ ꯅꯨꯄꯥꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯍꯦꯟꯁꯅꯥꯕꯨ ꯑꯃꯨꯛ ꯎꯕꯗ ꯄꯥꯛꯄꯗꯤ ꯃꯀꯣꯛꯇꯨ ꯏꯀꯥꯎ ꯀꯥꯎꯔꯦ ꯌꯦꯡꯗꯨꯅ ꯂꯩ ꯄꯥꯛꯄ ꯅꯪ ꯍꯟꯅꯕ ꯇꯧ ꯄꯥꯕꯨꯡꯁꯨ ꯄꯥꯎ ꯈꯔ ꯅꯪꯅ ꯍꯣꯔꯦꯟ ꯈꯔ ꯄꯤꯔꯣ ꯄꯥꯛꯄꯁꯨ ꯍꯧꯖꯤꯛꯇꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯂꯨꯕꯥꯡꯒꯤ ꯁꯝꯗꯨ ꯑꯃꯨꯛꯇꯪ ꯅꯥꯟꯊꯔꯒ ꯁꯥꯌꯣꯟꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯁꯥꯔ ꯔꯨꯝꯗꯣ ꯕꯦꯠ ꯑꯅꯤꯒꯤꯗꯤ ꯉꯁꯤ ꯑꯃꯇ ꯁꯪꯗ꯭ꯔꯦꯅ ꯍꯥꯏꯍꯧꯕꯅꯦ ꯑꯩꯗꯤ ꯑꯃꯈꯛꯀꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯝ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯋꯥꯁꯤꯗ ꯍꯦꯟꯁꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ ꯁꯥꯌꯣꯟꯕꯁꯨ ꯃꯆꯤꯟꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯦꯗ ꯀꯩ ꯍꯥꯏꯕꯅꯣ ꯁꯥꯔ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯜꯂꯣꯀꯣ ꯄꯥꯕꯨꯡꯗ ꯐꯖꯅ ꯄꯥꯎꯗꯨ ꯇꯝꯃꯣ ꯍꯣꯏ ꯁꯥꯔ ꯁꯥꯌꯣꯟꯕ ꯅꯨꯄꯤꯁꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯦꯟꯁꯅꯥꯁꯨ ꯄꯥꯛꯄ ꯂꯩꯕꯗꯨꯗ ꯃꯔꯤ ꯃꯔꯥ ꯇꯧꯕꯗꯨ ꯇꯜꯂꯗꯨꯅ ꯅꯨꯄꯥꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯦ ꯔꯤꯁꯦꯞꯁꯟꯗ ꯂꯩꯔꯤꯕ ꯃꯤꯗꯨꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯂꯒ ꯁꯥꯌꯣꯟꯕꯅ ꯃꯥꯒꯤ ꯁꯥꯏꯟ ꯑꯃ ꯇꯧꯔꯝꯂꯒ ꯍꯥꯏꯔꯛꯄ ꯔꯨꯝꯗꯨ ꯊꯤꯗꯨꯅ ꯂꯥꯛꯏ ꯐꯪꯂꯕꯗ ꯊꯣꯡꯗꯨ ꯅꯨꯄꯥꯁꯤꯅ ꯍꯥꯡꯂꯒ ꯅꯨꯄꯤꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ ꯆꯪꯉꯨ ꯍꯦꯟꯁꯅ ꯅꯨꯄꯥꯁꯤꯗ ꯀꯞꯅꯤꯡ ꯀꯞꯃꯥꯡ ꯇꯧꯗꯨꯅ ꯌꯦꯡꯂꯛꯏ ꯀꯩꯒꯤꯅꯣ ꯆꯪꯉꯣ ꯍꯥꯏꯔꯤꯁꯦ ꯇꯥꯗ꯭ꯔꯕꯣ ꯅꯪꯕꯣ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯕꯨ ꯀꯥ ꯃꯅꯨꯡꯗꯨ ꯅꯝꯗꯨꯅ ꯏꯟꯁꯤꯜꯂꯤ ꯃꯥꯁꯨ ꯆꯪꯂꯛꯇꯨꯅ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯑꯣꯏꯅ ꯂꯣꯛ ꯇꯧꯁꯤꯜꯂꯤ ꯍꯦꯟꯁꯅꯥꯗꯤ ꯃꯁꯥꯗꯨ ꯃꯪꯗꯨꯅ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯂꯩ ꯁꯥꯌꯣꯟꯕꯁꯨ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯆꯪꯂꯛꯇꯨꯅ ꯅꯨꯄꯤꯁꯤꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯏ ꯁꯥꯔ ꯑꯩ ꯊꯤꯟꯕꯤꯔꯣꯕ ꯀꯩꯅꯣ ꯁꯥꯔꯅ ꯇꯧꯔꯤꯁꯤꯕꯣ ꯁꯥꯌꯣꯟꯕ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯇꯞꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯥꯕꯨꯡꯗ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅ ꯊꯧꯗꯥꯡ ꯄꯨꯝꯕ ꯂꯧꯒꯅꯤ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯊꯧꯗꯥꯡꯗꯣ ꯉꯁꯤꯗꯒꯤ ꯂꯧꯔꯁꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯅꯪꯁꯨ ꯉꯥꯛꯐꯝ ꯊꯣꯛꯏꯅ ꯑꯩꯁꯨ ꯌꯨꯝꯕꯨꯔꯦꯝꯕ ꯑꯃ ꯑꯣꯏꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯗꯣ ꯂꯧꯔꯒꯦ ꯇꯧꯕꯅꯤ ꯅꯁꯥꯅ ꯊꯥꯛꯄ ꯂꯥꯡꯗ ꯅꯁꯥꯅ ꯊꯨꯖꯕꯅꯤ ꯑꯩꯅ ꯊꯥꯛꯄ ꯂꯥꯡ ꯅꯠꯇꯦ ꯌꯨꯝꯁꯤꯗꯤ ꯅꯁꯥꯒꯤ ꯂꯥꯡꯅꯤ ꯍꯦꯟꯁꯅ ꯄꯤ ꯃꯔꯤ ꯈꯔ ꯁꯤꯡꯊꯔꯛꯏ ꯑꯩꯒꯤ ꯋꯥꯁꯦ ꯁꯥꯔꯅ ꯇꯥꯕꯤꯔꯔꯣꯏ ꯅꯠꯇ꯭ꯔꯥ ꯇꯥꯔꯔꯣꯏ ꯉꯁꯤ ꯆꯦꯜꯂꯗꯧꯅꯤ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯕꯅꯤ